Nupibu thak wangna thamba khunai asida nupigi mathakta chathaba ot-neibagi thawong hengatlakli khunai asida thokliba crime sing hantahanaba hotnabada aikoi khudingmaki thodang lei haina Manipur State Women Commission gi chairperson Salam Alkan phongdokrai wafamasi campaign against gender based violence haiba hiramda Manipur State Rural Livelihoods Mission asenduna state ki thakta pangthokpa workshop hodokpagi thoramda sarukyatuna phongdokhibane Hotel Imphal gi sangai hall da ngasi pangthokkiba thoramatu da lenga ki RDNPR gi additional Chief Secretary M.H. Khan, Social Welfare Department ki Director Ngangom Utam yauna tongan ba maruiba miyoy singsu sarukya ke. Makata na Chairperson Salam Alkano phongdokhibada Nupibu awang mathakta thamduna ikai khumnaraba khunai asida ngasidi Nupigi mathakta chathaba ot-neibagi chang hengatlakli border state ama oina mirol asigi naha singna drug sizinabagi chang wangkhalaktuna Nupigi mathakta chathaba crime sing hengalaknaba machakama oibagi mami tabugum tawri masipom namak thengnabada khunai asigi tongan ba sector da leiriba khudingmakna thodang lawba mathau tai maru oina mama mapa oiba singi awareness amade counseling pangthoktuna wakhalon taminaba changi haiki respect and honor as a mother I accept wife I mean pinadabadi po naman ima oina taragadi samajaduda Imagine Musidro, Mama naman na lauriba, ay struggle to iba, culture iba, imong buing na tatlo ko kanabada, Mama ay zero culture na struggle to iba. Ado hindi kayo kita magta, lupa sing na, magwi hinabida, lamida patsalan talang na Manipuri di, ma lupi mo wala talang na ba, di kayo naman tong ba, di ako isip, kana dito dito na from the beginning kung imay pa pwede di school lagi. Adili maru teacher satu pede masa pede mu dari students na dari teacher asih ko punna cooperation coordination khangaga nupi the violence to se kana phagana